ꯃꯤꯡ ꯊꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯍꯥꯟꯅꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯕ ꯀ꯭ꯋꯦꯁꯟ ꯑꯟꯁꯔꯒꯤ ꯁꯤꯔꯤꯁꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝꯅ ꯈꯨꯝꯕꯤꯔꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯂꯧꯈꯠꯆꯔꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ꯫ ꯉꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ꯫ ꯕ꯭ꯔꯣ ꯂꯦꯞꯇꯣꯞꯀꯤ ꯈꯪꯅꯤꯡꯉꯦ, ꯌꯥꯔꯒꯗꯤ ꯂꯦꯞꯇꯣꯞꯀꯤ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯕꯤꯔꯛꯑꯣ꯫ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ, ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ꯫ ꯂꯦꯞꯇꯣꯞꯀꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯃꯛꯁꯨ ꯂꯦꯞꯇꯣꯞ ꯑꯃꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯀꯟꯅ ꯁꯦꯝꯖꯔꯤ꯫ ꯃꯇꯝ ꯈꯔꯗ ꯉꯥꯏꯕꯤꯌꯨ, ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯎꯕ ꯐꯪꯕꯤꯒꯅꯤ꯫ ꯃꯊꯪꯗ ꯍꯦꯝꯕ ꯋꯥꯡꯈꯦꯝꯅ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯑꯁꯤ ꯒꯦꯃꯤꯡ ꯏꯌꯔꯐꯣꯟꯁꯨ ꯇꯧꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯕ꯭ꯔꯗꯔ, ꯁꯣꯏꯗꯅ ꯒꯦꯃꯤꯡ ꯏꯌꯔꯐꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯉꯥꯏꯕꯤꯌꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯣꯝꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯀꯃꯦꯟ ꯇꯧꯕꯤꯔꯤꯕ ꯑꯁꯤꯗꯤ ꯗꯥ ꯑꯕꯨꯡ, ꯏꯌꯥꯝꯕ ꯄ꯭ꯔꯥꯏꯁ 15,000ꯗꯒꯤꯅ 20,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯄꯣꯞ-ꯑꯞ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯉꯤ꯫ ꯍꯣꯏ, ꯍꯥꯏꯔꯤꯕ ꯂꯨꯄꯥ 15,000ꯗꯒꯤꯅ 20,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯑꯐꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯆꯔꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯄꯣꯞ-ꯑꯞ ꯀꯦꯃꯦꯔꯥꯁꯤꯡꯒꯤ ꯃꯇꯥꯡꯗ, ꯍꯥꯏꯕꯗꯤ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥꯗ ꯍꯥꯏꯒꯗꯧꯕ ꯃꯥꯜꯂꯤꯀꯣ꯫ ꯄꯣꯞ-ꯑꯞ ꯀꯦꯃꯦꯔꯥꯁꯤ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯦꯃꯦꯔꯥꯁꯤ, ꯁꯦꯜꯐꯤ ꯀꯦꯃꯦꯔꯥꯁꯤ ꯀꯝꯄꯅꯤꯁꯤꯡꯅ ꯄꯣꯞ-ꯑꯞ ꯀꯦꯃꯦꯔꯥꯁꯤ ꯀꯌꯥ ꯊꯣꯏꯅ ꯂꯣꯟꯆ ꯇꯧꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯍꯨꯠꯇ ꯄꯟꯆ ꯍꯣꯜ ꯀꯦꯃꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯟ ꯗꯤꯁꯄ꯭ꯂꯦ ꯀꯦꯃꯦꯔꯥꯒꯨꯝꯕ ꯑꯌꯥꯝꯕꯅ ꯃꯍꯨꯠ ꯁꯤꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯞ-ꯑꯞ ꯀꯦꯃꯦꯔꯥꯗ ꯑꯐꯕ ꯐꯣꯟꯁꯤꯡ ꯂꯣꯟꯆ ꯇꯧꯔꯛꯑꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯀꯗꯕ ꯂꯩꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯉꯥꯏꯕꯤꯌꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯣꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕ ꯑꯁꯤꯗꯤ ꯂꯥꯟꯖꯦꯟꯕ ꯈꯣꯏꯃꯨ, ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯇꯧꯕꯤꯔꯛꯄꯁꯤ ꯕ꯭ꯔꯣ, ꯍꯥꯟꯅꯕꯨꯗꯤ ꯍꯪꯈ꯭ꯔꯕꯅꯦ, ꯃꯣꯕꯥꯏꯜ ꯁꯣꯄꯤꯡ ꯇꯧꯕꯗ ꯈꯔ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯑꯦꯞ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ, ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯠꯇꯕ꯫ ꯕ꯭ꯔꯗꯔꯒꯤ ꯃꯤꯡꯁꯤ ꯌꯥꯝ ꯐꯖꯩ, ꯂꯥꯟꯖꯦꯟꯕ ꯈꯣꯏꯃꯨ꯫ ꯑꯁꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯠꯇꯕ ꯃꯣꯕꯥꯏꯜ ꯁꯣꯄꯤꯡ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯕꯗ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯃꯁꯨꯡ ꯑꯦꯃꯥꯖꯣꯟ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯅꯤ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯑꯣꯟꯂꯥꯏꯟꯗ ꯄꯣꯠ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯥꯟꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯁꯣꯏꯕ ꯊꯣꯏꯅ ꯌꯥꯎꯔꯣꯏ꯫ ꯑꯗꯨꯕꯨ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯠꯇꯕ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯔꯤꯀꯃꯦꯟ ꯇꯧꯖꯔꯤꯕꯁꯤꯗꯤ ꯑꯦꯃꯥꯖꯣꯟꯅꯤ꯫ ꯑꯩꯅꯁꯨ ꯍꯥꯏꯔꯤꯕ OnePlus Nord 2ꯒꯤ ꯑꯟꯕꯣꯛꯁꯤꯡ ꯇꯧꯖꯈꯤꯕ OnePlus Nord 2 ꯑꯗꯨꯁꯨ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯖꯕꯅꯤ ꯑꯃꯁꯨꯡ ꯃꯃꯥꯡꯗ ꯆꯦꯟꯈ꯭ꯔꯤꯕ ꯑꯃꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯕ ꯐꯣꯟꯁꯤꯡ ꯑꯌꯥꯝꯕ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯆꯦꯜꯂꯒ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯉꯁꯤ ꯐꯥꯎꯕꯗ ꯐꯣꯟ ꯑꯃꯠꯇ ꯁꯣꯏꯅ ꯂꯥꯛꯄ ꯑꯃꯗꯤ ꯂꯥꯟꯅ ꯂꯥꯛꯄ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯕ꯭ꯔꯗꯔꯅ ꯑꯇꯣꯞꯄ ꯆꯦꯅꯦꯜ, ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯍꯥꯏꯍꯟꯅꯤꯡꯂꯒꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯔ ꯂꯩꯕ ꯃꯇꯝꯗ ꯄꯦꯇꯤꯑꯦꯝꯒꯨꯝꯕꯗꯒꯤ ꯆꯦꯟꯕꯁꯨ ꯌꯥꯏ, ꯄꯦꯇꯤꯑꯦꯝ ꯁꯣꯄꯤꯡ ꯃꯣꯜꯒꯨꯝꯕꯗꯒꯤ꯫ ꯑꯗꯨ ꯅꯠꯇꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯗꯤ ꯑꯩ ꯊꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯖꯔꯣꯏ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯁꯣꯏꯕꯅꯆꯤꯡꯕ ꯃꯃꯥꯡ ꯆꯠꯇ ꯌꯥꯝꯅ ꯇꯥꯈꯤ꯫ ꯑꯗꯨꯅ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯠꯇ꯭ꯔꯒ ꯑꯦꯃꯥꯖꯣꯟ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯗꯣꯝꯕꯨꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯕꯟꯇ ꯊꯤꯌꯥꯝ, ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕꯁꯤ MI Note 10 Pro Maxꯀꯤ ꯗꯤꯇꯦꯜꯁ ꯈꯪꯖꯅꯤꯡꯉꯦ, ꯐꯣꯟꯁꯦ ꯂꯩꯒꯦꯅ ꯈꯟꯕ ꯑꯗꯨꯒꯤꯅꯤ, ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯍꯣꯏ, MI Note 10 Pro Max ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯝꯅꯃꯛ ꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯗꯤꯖꯥꯏꯟ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ Snapdragon 732G ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤꯁꯨ ꯌꯥꯝꯅꯃꯛ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯗꯤꯖꯥꯏꯟꯗ ꯌꯦꯡꯉꯒꯁꯨ ꯀꯦꯃꯦꯔꯥꯗ 108 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯁꯣꯅꯤꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯟꯁꯔꯅꯆꯤꯡꯕ ꯌꯥꯎꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯅ ꯂꯩꯕꯗ ꯑꯗꯣꯝꯒꯤ ꯄꯩꯁꯥ ꯑꯗꯨ ꯊꯣꯏꯅ ꯃꯥꯡꯕ ꯑꯣꯏꯔꯣꯏ꯫ ꯒꯦꯃꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ MIꯒꯤ Note 10 Pro Max ꯌꯥꯝꯅꯃꯛ ꯐꯕ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯗꯣꯝꯕꯨꯁꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕ ꯑꯁꯤꯗꯤ ꯑꯖꯤꯠ ꯇꯣꯏꯖꯥꯝꯕ, POCO X3 GT ꯏꯟꯗꯤꯌꯥꯅ ꯀꯔꯤꯒꯤ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯕꯅꯣ ꯈꯪꯖꯅꯤꯡꯉꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯈꯪꯕꯗ ꯀꯥꯟꯅꯒꯗꯕ ꯀ꯭ꯋꯦꯁꯟꯅꯤ꯫ POCO X3 GT ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ POCO ꯑꯁꯤꯅ ꯂꯣꯟꯆ ꯇꯧꯔꯤꯕꯁꯤ ꯒꯦꯃꯤꯡꯒꯤꯗꯃꯛꯇ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ POCO X3 Pro
हाइरिबा फोन असी गेमिंग की दमक्तदी यामनमक फबा फोन सिंगी मनुंगदा अमा ओइरे अदुगा हाइरिबा फोन असी लुपा लिसिंग कुन की मनुंगदा लेबा अदुगुंबा फबा फोन लोइनना लुपा लिसिंग कुन मंगा की रेंज ता लेबदा पोको F3 GT लॉन्च तौग्रे हाइरिबा कंपनी असिना लुपा लिसिंग कुन अमसु लुपा लिसिंग कुन मंगा की रेंज ता हाइरिबा कंपनी असिमक्की अतोपा फोन सिंग लेबनिना हाइरिबा फोन असिसु गेमिंग कंसंट्रेट ओइबा X3 GT हाइरिबा फोन असिसु गेमिंग दा कंसंट्रेट ओइबा दुगुंबा फोन ओइबनिना हाइरिबा फोन असी लॉन्च तौबा मतमदा मार्केट ता मागा कम्पीट तौगदरिबसी कंपनी अदुमक्की पोको X3 Pro गा ओइबना मरम ओइरगा इंडिया दा हाइरिबा फोन असी लॉन्च तौदबनी हाइरिबा फोन असी चाइना दा लॉन्च तौखरबनी हाइरिबा कमेंट तौबिरैबा अजित तोइजांबा अदोमबुसु थागतचबा फोंदोकचरी अमदी वीडियो सिंग असिबु येंगबिबा अमसुंग चैनल असिबु सब्सक्राइब तौबिबगी नमक्ता अदोमबु हनिंगाइतना थागतचबा फोंदोकचरी मथंगदा लखोचरीबा असिदी सुशील थोंगाम लैपटॉप की वीडियो अमता सेंबिरो अैना ममांगदसु ममांगी हंग अमदसु हाइजरख्रबनी लैपटॉप की मतांगदा रिव्यू तौनबगिदमक्ता लैपटॉप अमा यामना कन्ना हुजे अंडर कंस्ट्रक्शन दा लेरी हाइबा वीडियो अदुसु यामना तुना चैनल असिदा हापचरकनी अमदी लैपटॉप सिंगी मतांगदा अफबा लैपटॉप सिंग लुपा लिसिंग यांखै फोगी मनुंगदा लेबा अफबा रेंज सिंग अदुदा करम लैपटॉप सिंग लेबा यागी हाइबदुसु मतांगदसु सुसोय सोयदना चैनल असिदा वीडियो हापचरके वीडियो अदुगिदमक्तसु चैनल असिबु दा स्टे ट्यून तौबियु वीडियो सिंग असिबु येंबिबगिदमक्तसु अमसुंग कमेंट तौबिबगिदमक्ता अदोमबुसु थागतपा फोंदोकचरी मथंगदा बनिता इंगुदम हाइबा असिना कमेंट तौबिरैबसि ब्रो 30K के मनुंगदा लेबा कैमरा फजबा फोन अमता हाइबिरो एंड OnePlus Nord 2 Samsung अनि से करमबना फगेदु हाइबिरमु लुपा लिसिंग कुंथ्रा के मनुंगदा लेबा यामनमक फबा फोन हाइबा तारगदी आइगे पर्सनल यूज ता अइना हुजिक मक्सिनजरिबा फोन असिसु OnePlus Nord 2 नि हाइबा फोन असी लुपा लिसिंग कुंथ्रा के मनुंगदा लेबा यामनमक फबा फोन अमनि अदोमना Samsung अमसुंग OnePlus Nord 2 अनि की मनुंगदा करमबना फगे हेना फबगी मतंगदा हंबिरकपनिना Samsung की A52 हाइबा फोन असी कैमरा की दमक्तदी लुपा लिसिंग कुंथ्रा बहुगी मनुंगदा लेबा यामनमक फबा फोन अदुनी अदुगा अदोमना ओवरऑल डिजाइन दा कैमरा दा वीडियो क्वालिटी दा नत्रगना फोन ओवरऑल एक्सपीरियंस दा हेमनमक फबा फोन अमा पांबिरगदी OnePlus Nord 2 लेबिबिआई हाइरिबा फोन असी ओवरऑल परफॉर्मेंस दा यामनमक फबा फोन अदुनी अदुना अदोंगी सिनबगी रिक्वायरमेंट की मतुंग इना कैमरा की दमक्ता येंबिबो ओरगदी Samsung लेबिबियारे अदुगा अतोपा ओवरऑल परफॉर्मेंस की दमक्ता डेली टैक्सेस नत्रगना यामनमक प्रीमियम ओइबा डिजाइन अमा लेबिनबगी दमक्ता येंबो ओरगदी OnePlus Nord 2 कंसीडर तौबिबियाई अदोमबुसु वीडियो असिबु येंबिबा अमदी कमेंट तौबिबगिदमक्ता थागचबा फोंदोकसरी मथंगदा हंबिरैबा वहंग असि विश्वजित निथौजम मोबाइल फोन की प्रोसेसर स्नैपड्रैगन वर्सेस मीडियाटेक वर्सेस एक्जिनोस की मतांगदा करमबना फबगे हाइबगी मतांगदा वीडियो अमा सेमिरो होय मसिगी टॉपिक असिसु यामना फबा अमदी इंटरेस्टिंग ओइबा टॉपिक ने फोन अमा सिनबा तारगदी फोन अदुगी मनुंगदा क्वाइदगी मरु ओरिबसी प्रोसेसर अदुनी अदुना हाइबा प्रोसेसर असी करमबना प्रोसेसर ना फबगे हाइबदु यामना अथुबा मतमदा हाइबा प्रोसेसर अहुम असिगी कंपैरिजन वीडियो अदु चैनल असिदा हापचरके हाइबा वीडियो अदुगी दमक्तसु चैनल असिबु स्टे ट्यून तौबियो अमदी वीडियो असिबु येंबिबा अमदी कमेंट तौबिबगी दमक्तसु अदोमबु थागतचबा फोंदोकसरी ngasi aroibada lokachariba asidi Ranjit Ningthojam na haibirapani Motorola mobile singi video amata sembiro hoi Motorola haiba company asisu handak chatkiba chahi asidagi horaga yamna phaba phone sing Moto Fusion 40 na chingba Moto X20 na chingba no aphaba phone sing kaya launch tawkre haiba phone sing asi lupa lising kun gi manungda lupa lising kun manga gi manungda aphaba phone sing ngakani haiba Motorola gi phone sing asigi su collection oiba video ama sungsoi soidana channel asida hapcharake matam kharagi matungda haiba video adu gi damaktasu ngai view amadi channel asibu miyeng tariba video asibu yengbiba amadi comment tawbigidamaktasu adombu thagachaba phongdoksari masini ngasigi mayamna comment tawbirakpa hangbirakpa wahangsing adubu khangatcharaga samjaba video asibu miyeng tabiraba singna video asibu like tawbiu channel asibu subscribe tawjibo orgadi channel asibu su subscribe tawsinbiramu tungdasu adongi khangba wahang atsing adu ngasigi video gi comment ta sungsoi soidana ibiramu hairiba adomna tawbirakpa comment sing adudagi khangatcharaga mathangi nomaijing nimittasu asigumba question answer series ki video aduda adongi pakhum sing adu pijaraki ngasigi oinadi mayam punamakhtagi kainabagi athang nijari mathangi video amada amuk thengnarasi matam adu phawgi damaktadi mayam punamakhtagi kainabagi athang nijari